Kuki Kutlai Paibasingna Maitei Kunsingda Landarakuna Maitei Yum Kaya Mai Thakiba Miyoi Kaya Hatkiba Amadi Relief Campta Miyoi Kaya Lanjenaduna Lairakpa Chahi Ahum Farakadaure Jairakasida Anoba Chahi Lisingani Kuntaruk Changlakpagi Ahanba Oina Ngasi Amu Kuki Kutlai Paibasingna Maitei Yum Singda Attack Tauba Horakre Bisnupur District ki Kumbi SC ki Manung Chanba Saiton Nganu Konda Laiba Mi Lainadraba Maitei Yum Amada Ngasi Angan Bayukta Kuki Kutlai Paibasingna Bom Kapsilaktuna Tugairamle Thaudok aduda miyoi ani sokle hairi Thaudok asi ngasi ayuk pung mga makhairam tabada thokibani Kuki Kutlai Paibasingna bom pokai handuna thugairam liba Maitei gi yum adu mafam aduda leiriba Central Force ki post ka yamna nakna na laibani bom pokai halamba aduda nupa amaga nupi amaga sokle hairi Soklaba miyoi ani adugi maming nupa aduna Saiton makha laikai Soibam Sanatomba chahi yangkhaini thoi aduga nupi aduna Saiton Hayarkon maning laikai Nongthombam Indubala chahi kuntra taret Mapuroiba Laikhidraba N Bisorjit Kawi Makoi Anima Kuki Kutlai Paibasingna Kaplakiba Bom Machena Kongda Panbadagi Sokibani Hairi Kuki Kutlai Paibasingna Chathakiba Thong Adubu Yaningdaba Fongdoktuna Miyamna Irang Horakibaga Loinana Security Force Singa Miyamga Muknakre Saitondagi Nganu Kontaba Lambigi Thongda Leiba Security Checkpost su Miyamna Thugaikre Hairi Bom pokai handuna thugairam liba yum adu salam mani kauba hauzik lanjerna duna relief campta lairiba miyoi amagini hairi Bangka moi nang amba mayam khoi yam na chong thuai re moi lei na kaimta khoi da kanau phangdau dei ma modina ai je khoi gi ai kon dei na khoi nganu kon ta lambi sa ngamba share pitting rem posing moi chiang re ji sai lambi thing phani ge